ꯃꯈꯨꯠꯇ ꯁꯦꯜ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯁꯦꯟꯒꯥꯎ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯥꯗꯣꯏꯁꯅꯥ ꯁꯦꯟꯒꯥꯎ ꯑꯗꯨ ꯍꯦꯛ ꯇꯦꯡꯕ ꯃꯈꯩ ꯑꯄꯥꯝ ꯑꯄꯥꯝꯕ ꯄꯣꯠ ꯂꯩꯔꯗꯨꯅ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦꯅ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯃꯤꯠ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏ ꯃꯆꯤꯜꯗ "ꯀꯅꯥꯅꯣ? ꯀꯅꯥꯅꯣ?" ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯈꯨꯝꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠ ꯈꯨꯝꯂꯝꯂꯤꯕ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯕꯁꯨ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯃꯤꯠ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯎꯕ ꯐꯪꯂꯝꯗꯦ, ꯑꯗꯨꯃꯛ ꯄꯨꯡꯃꯝ ꯃꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯥꯗꯣꯏꯁꯅꯥ ꯑꯃꯨꯛ ꯍꯟꯅ ꯃꯃꯤꯠ ꯎꯔꯔꯣꯏꯗ꯭ꯔꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯃꯈꯩ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯊꯥꯗꯣꯏꯁꯅꯥ ꯂꯩꯃꯥꯏꯗ ꯇꯨꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯃꯤꯠ ꯎꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯕ ꯃꯈꯩ ꯀꯞꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯅ ꯂꯩꯃꯥꯏꯒ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯪꯕ ꯃꯉꯥꯜ ꯑꯃ ꯊꯛꯇꯣꯔꯛꯇꯨꯅ ꯊꯥꯗꯣꯏꯁꯅꯥ ꯑꯔꯪꯕ ꯃꯉꯥꯜ ꯑꯗꯨ ꯎꯗ꯭ꯔꯕꯁꯨ ꯃꯉꯥꯜ ꯑꯃꯅ ꯃꯉꯣꯟꯗ ꯐꯨꯖꯤꯜꯂꯛꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯈꯪꯎꯏ ꯎꯏꯁꯤꯜꯂꯗꯨꯅ ꯑꯃꯨꯛ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯎꯕꯒꯤ ꯄꯥꯡꯒꯜ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯇꯞꯅ ꯇꯞꯅ ꯎꯔꯛꯇꯨꯅ ꯃꯌꯦꯛ ꯄꯨꯛꯁꯦꯡ ꯁꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯍꯥꯛꯇꯤ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛ ꯆꯨꯝꯊꯥꯡꯒꯤ ꯊꯣꯡ ꯑꯃꯒꯤ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯉꯛꯄꯣꯏ ꯂꯥꯛꯄꯣꯏ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗꯗꯤ ꯂꯩꯆꯤꯜꯅ ꯁꯃꯨꯗ꯭ꯔꯒꯨꯝ ꯄꯥꯛꯅ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯆꯤꯜ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯎꯔꯤ ꯃꯈꯥꯗ ꯈꯨꯖꯤꯟ ꯃꯃꯥꯏꯗꯒꯤ ꯍꯦꯟꯅ ꯄꯤꯛꯄ ꯌꯨꯝ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯑꯃ꯫ ꯃꯗꯨ ꯎꯔꯨꯕꯗ ꯊꯥꯗꯣꯏꯁꯅꯥ ꯀꯤꯃꯟꯈꯤꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯏꯁꯩ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈꯤꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ, "ꯑꯩꯍꯥꯛꯄꯨ ꯁꯤꯕ ꯇꯥꯔꯕ꯭ꯔꯥ?" ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯉꯣꯟꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯒꯠꯅ ꯆꯥꯎꯕ ꯅꯨꯄꯤ ꯑꯃ ꯃꯥ ꯇꯝꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯊꯥꯗꯣꯏꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯄꯥꯈꯠꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯔ ꯆꯦꯜꯂꯒ ꯊꯣꯡꯗꯨꯒꯤ ꯃꯈꯣꯡ ꯌꯧꯔꯕꯗ ꯂꯝꯂꯣꯡ 2 ꯐꯥꯡꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯠ ꯊꯪꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯑꯆꯧꯕ ꯅꯨꯄꯤ ꯑꯗꯨꯅ ꯎꯔꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯉꯥꯏꯈꯣ ꯅꯨꯄꯤ ꯃꯆꯥ, ꯑꯩ ꯅꯪꯕꯨ ꯈꯨꯗꯣꯡꯊꯤꯕ ꯁꯨꯡꯅꯪ ꯅꯪꯍꯜꯂꯣꯏ꯫ ꯑꯗꯣꯝꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤꯅꯨ, ꯃꯐꯝꯗꯨ ꯅꯣꯔꯣꯛ ꯍꯥꯏꯕꯗꯨꯅꯤꯅꯦ." ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯨꯕꯗꯒꯤ ꯊꯥꯗꯣꯏꯁꯅꯥ लेपकद्रा हायरगा किमनबना हेनदुम यांगना चेंसिनखिरमि। फना सांगना चेलक्लबगी मतुंग महाग वामनदना सोर थबेत थबेत होंदुना लेपलम्मि। मसा अदु खरा इंथजरकपगा येंगलकपददि उरे हौजिक महागना लैरिबा मफम असि ताइबंगददि लाइरदना मंगदा फावबा उद्रिबा असुकी मतिक फजबा निंगथीजबा मफम अमनि। मफम अदुगी लैमाय अदु पुकनिंग हुना फजरबा मचु कया कयाना लैतेंगबा लैमाय अमा ओइरमि। नेमलक नेमलक हौरिबा नापीसिंग अदुदसु पिक्तक पिक्तक तौबा लै मचा मचा कया अमसु सातली। पुमनामकी मथक्ता हेना मगुल लैना फजरिबदि अहांबा मालंगदा लैना लैना पाइदुना सानरिबा मनी मुक्तागुमना लंगलबा कुराकसिंग असिनि। हौजिक पुमनामकी फजबसिंग असिना थादोइसनागी पुकनिंग हक्चांग वाखल पुंबा खुदुम चनखिदुना मंगोंदा लैरंबा अकीबा पुंबा अदुसु ममी सामख्रे। अकोइबा अदुदा लैना लैना येंगदुना मतोमदा असुमना सोलमि, मफम असिबु सर्गा हाइबदु ओइरिबा चाटलनि। वाहै खरा असि मचिंदगी हेक थोखिबगा करोमदगी लाकपा खोंजेलनो खंगदबा अमना असुमना खुमलक्लमि, नत्ते नहाकना लैरिबा मफम असि सर्गा हाइबदुदि नत्ते, मफम असिदि नोरोकि लमदमनि। वाफम असि हेक ताबगा मका लामलंबा थादोइसनागी वाखल अदु तरु तरु रंबा अतियाबु माइकै सलाई खंगदना पाइरकपा अमुबा लैचिलगी मपै मपैना कुपसिनखिबा अदुगा पांखक ओइररे। थादोइसना खोंजेल अदु कदाइदगी लाक्लिबनो हाइदुना कोयेंग येंगलम्मि। खोंजेल अदुना अमुकसु मखा ताना हाइरक्लम्मि, नहाकना लै लैदुना येंगलिबा अदु करिमता कानारोइने, अइबु उगे हाइरबदि मखादा येंगथरउ, नंगी खोंग मनाक्ता अइ लैरेने। थादोइसना मखादा येंगथरकपा मतमदा उरे महाकी खोंग मनाक्ता थरोइ अमा लैरिबदु। थरोइ अदुबु लौखतुना महाकी खुबाक मयाइदा थम्मि अदुगा मुन्ना येंगी अदुगा असुमनासु हाइरमि, नहाकला अइंगोंदा वा nganglakliसे। थरोइ अदुना, मानी अइहाकनि। थादोइना अमुक हंगलम्मि।
Matau karamna nahakna wa ngangba ngamlibano? Tharoi aduna khumi. Mafam asidi miramlen adu natte. Nahakna bu pamlabadi mafam asida hauriba napi amaga fawba wari sanaba yagani. Ado nahak matau karamna mafam asida laklibano? Thadoina khumi. Tasengbadi aigi semang oiramgadawba male. Ai chumthangi thong adu matau karamna yawrakhibano haibadi khangde. Adubu thong aduda yamna chawba mi ama lakpa ubadagi ai pakhat manduna somda chensilakpane. Mahakna budi somda chenkhinu noroki lamni haina lahobane adubu ai ki mandana magi wadi takhidre dum. Tharoi aduna amu makha taraklami. Nahakna somda chelaktabida mahaki matung inaramlabadi nahak sarga haibaduda chatpa phanglamgadawbani. Wafam asida thadoina khumlami. Ai hak yumda hanba pame. Yum yaunaba lambido nahak khanglabadi amukta takpiyuba. Tharoi aduna nahaki yum yaugadawba lambi leite. Madudi sargada laiba mising aduna khangbani. Adubu karigumba nahakna mafam asidagi thokige hairabasu lambi di leite. Upai hairagadi noroki lai adubu nahakna ngamlabakan nahaki lambi adu mahakna taklakani. Natragana mafam sida sum leige hairabadi mahakna nangbu laknagadawribani. Asumna wari sanaringai akhak arau tawba hawraklami. Nong mamit fakliba marak adudagi chinglai ama paithoraktuna thadoisnagi lengjumda makhong anina chaptuna thadoisnabu puduna paiki. Chinglai aduna mahaku phaba matam aduda mahakti aduma gyan mangkhirami. Chinglai aduna tamnarai kaya laiba umang hingchaba chayingchaba kaya laiba umang ising ichaugi ipak kaya maigi chingpokhaiba mafam kaya ama landuna mahaku puraga hanjin hanjin leiduna pairami. Masidagidi marubumi amada amuk pasilaklami. Mafam asi yaurabadadi thadoisnasu gyalaklami. Mahakpu chinglai amana phaduna puba asida suki bana thak niklami. Adubu mafam asida mabu kanbinaba kanasu lairoi khangbana laukhong tawbadi tawramde tumina adumak lairami. Chinglai adu sum pairakpana marubumi adugi mayaida laiba phura amagi manungda paisinduna akiba phanglaba nupi amagi mamangda thadoisnabu thamlami. Nupi asigi lauriba mamit khulau amadi ipha phariba masam amadi musuk muruba marai ubada thadoisna ki manbana masa adu pung thakhat khre mamit chejet ushalli. Thadoisna ki manbana masa adu pung thakatuna mamit chejet ushalli. Matamduda mamana haikhiba wahai karigumba lai fattaba natraga hingcha yaitamba sathiba mi oiro ama hekta thengnabada fana kirabasuko isa adu phathajaraga kidaba saraga lausing sijinaduna makhoibu sumatlamlaga nanthokcharaknaba hotnagadawbani. Wafam asi hek ningsinglakpaga thadoisna matin kut launa yosin duna sor sangna hontharaga khusenggi minok ama nokladuna mamit tapna pangthoraktuna akiba phanglaba nupi aduda yenglaga hairai. Nahakpu kanano nahaki phajaba asi ubada aidi pungsum sumatkreda. Nupi asina khumi. Aidi lai phatabini wafam sida thadoina ingna khumi. Nahak na hairiba wafam adu ai thajaba ngamde. Nahak aphabi thaujal haibi sakhenbi lairemi ama soidena oiramgani. Wafam adu tabada lai phatabi nupi mapunsigi harauba haibadu masak khangdrabi mahak adu harau tayambagi inot ama karaktuna ingna chikna amu hairaklami. Kari haiba aibu sakhenbi lairembi karamna malibano nahakna. Thadoisnana amu hairami. Ai asi mi kayagi nungda lotuna leiba magun kaya amabu irai laina uba ngamba misakni. Mayamna khangdrabasu nahaki nungda lotuna yauriba lairembigi magun adu irai laina aina uba ngami. Tasengba maksu lai phatabi asi mathamoi manungdadi lairembi amagumna phajaninglibani. Aduna makhatana hairai asumna. Adubu aruba imaida taba aigi saktam asidi akiba phangna thida. Thadoisnana madugi da mawaganuda ai hakna nangbu kebirabadi ko lairembigum mangani. Lai phatabi aduna Farene adu oirabadi mafam sida lakpa thawai khudingmak thabak amamamdi tawhalli adubu nahakti ko thawai maksu nattabanina ahakpa thabakti pirarwaige aibu nahakna lairembigum phajana kebagi thabakna nahakna oiro. Thadoisnana adu oiragadi nahak kedringaida nahaki ka hana loisindabadi yaroi nahaki ka adu ta'u kadaino. Lai fattabi adugi ka adu thadoisnada taklami. Thadoisna ta sengbadi lairembi haibasi kamaina tawi haiba khanglamde mafam sidagi nanthokpa yanaba panghaida haijilibani.
ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨꯒꯤ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯔꯕ ꯀꯥ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤꯒꯤ ꯀꯥ ꯑꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯜꯍꯟꯁꯤꯒꯦꯅ ꯑꯁꯨꯝꯅ ꯈꯜꯂꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥ ꯅꯨꯄꯤꯒꯤ ꯀꯥꯒꯨꯝ ꯁꯦꯝꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨꯒꯤ ꯀꯥ ꯑꯗꯨ ꯁꯤꯠ ꯁꯦꯡꯕ ꯇꯧꯔꯝꯃꯤ꯫ ꯃꯅꯥ ꯃꯁꯤꯡ ꯃꯆꯨ ꯀꯌꯥꯒꯤ ꯂꯩ ꯈꯔ ꯂꯧꯔꯨꯗꯨꯅ ꯃꯆꯨ ꯈꯔ ꯁꯦꯝꯂꯝꯃꯤ꯫ ꯃꯆꯨꯁꯤꯡ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨꯒꯤ ꯅꯨꯡꯒꯤ ꯐꯛꯂꯥꯡ ꯐꯃꯨꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯌꯦꯛꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨꯒꯤ ꯀꯥ ꯑꯗꯨ ꯐꯖꯅꯕ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯂꯕꯒꯤ ꯇꯨꯡꯗ ꯊꯥꯗꯣꯏꯁꯅ ꯂꯥꯏ ꯐꯠꯇꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯤꯡꯊꯤꯔꯕꯤ ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯑꯩꯅ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯅꯍꯥꯛ ꯏꯔꯨꯖꯔꯨꯔꯁꯤ꯫ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨꯅ, "ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯏꯔꯨꯖꯗ꯭ꯔꯤꯗ, ꯀꯃꯥꯏꯅ ꯂꯨꯖꯗꯣꯏꯅꯣ? ꯏꯔꯨ ꯂꯨꯗ꯭ꯔꯁꯨ ꯂꯥꯏ ꯐꯠꯇꯕꯤ, ꯑꯩꯕꯨ ꯂꯥꯏꯔꯦꯝꯕꯤ ꯍꯦꯛꯇ ꯃꯥꯜꯍꯜꯂꯨꯅꯦ"꯫ ꯊꯥꯗꯣꯏꯁꯅꯥꯅ, "ꯏꯔꯨ ꯂꯨꯗ꯭ꯔꯕꯗꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯅ ꯎꯟꯁꯥ ꯊꯣꯠ ꯅꯧꯅ ꯐꯖꯕꯗꯤ ꯉꯝꯂꯣꯏꯗ꯫ ꯏꯔꯨꯕꯨꯗꯤ ꯑꯩꯅ ꯂꯨꯖꯕꯤꯒꯅꯤꯀꯣ"꯫ ꯏꯔꯨꯖꯕ ꯍꯥꯏꯕꯗꯨ ꯂꯥꯏ ꯐꯠꯇꯕꯤ ꯃꯁꯥꯃꯛꯅꯁꯨ yaraduna ꯊꯥꯗꯣꯏꯁꯅꯥꯅ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯂꯩ ꯈꯔ ꯏꯁꯤꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯖꯅ ꯐꯨꯠꯂꯝꯃꯤ꯫ ꯐꯨꯠꯂꯕ ꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯏꯪꯊꯍꯟꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨꯕꯨ ꯏꯔꯨꯖꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨ ꯐꯛꯆꯤꯜꯂꯝꯕ ꯎꯟꯁꯥ ꯑꯗꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯗ ꯑꯄꯨꯝ ꯑꯁꯥ ꯈꯛꯇ ꯅꯝꯂꯝꯕ ꯃꯁꯥ ꯑꯗꯨꯁꯨ ꯃꯅꯝ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯃꯤꯠ ꯈꯥꯅꯗ ꯌꯦꯡꯕ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯊꯥꯗꯣꯏꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯗꯣꯏꯅ ꯋꯥ ꯃꯇꯦꯛ ꯑꯃ ꯂꯧꯗꯨꯅ ꯃꯆꯤꯟ ꯇꯨꯝꯕ ꯅꯨꯡ ꯑꯃꯅ ꯁꯝꯆꯦꯠ ꯑꯃ ꯁꯥꯔꯒ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯁꯥꯡꯕ ꯑꯗꯨꯁꯨ ꯍꯥꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯩ ꯊꯥꯈꯤꯕꯒꯤ ꯑꯔꯦꯝꯕ ꯃꯩꯇꯥꯟ ꯃꯆꯦꯠ ꯑꯃꯅ ꯂꯥꯏ ꯐꯠꯇꯕꯤ ꯑꯁꯤꯒꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯁꯨ ꯌꯦꯛꯄꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯂꯩ ꯑꯉꯥꯡꯕ ꯑꯃ ꯅꯩꯈꯥꯏꯗꯨꯅ ꯃꯆꯤꯟꯕꯥꯟꯗ ꯇꯩꯕꯤꯔꯝꯃꯤ, ꯑꯃꯗꯤ ꯈꯨꯖꯤꯟꯁꯨ ꯁꯪꯕꯤꯔꯝꯃꯤ꯫ ꯃꯐꯤ ꯃꯔꯣꯜ ꯑꯗꯨꯁꯨ ꯅꯤꯡꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯁꯦꯠꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯩ ꯄꯔꯦꯡ ꯈꯔ ꯁꯦꯝꯗꯨꯅ ꯃꯀꯣꯛꯇ ꯍꯥꯞꯄꯤꯔꯝꯃꯤ, ꯃꯉꯛꯇ ꯂꯤꯛꯀꯨꯝꯅ ꯁꯤꯕꯤꯔꯝꯃꯤ, ꯑꯃꯗꯤ ꯈꯨꯖꯤ ꯈꯨꯇꯣꯛ ꯈꯣꯡꯖꯤ ꯑꯣꯏꯅꯁꯨ ꯁꯤꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯕꯥꯅꯤ ꯑꯔꯨꯕ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯑꯔꯨꯕ ꯏꯃꯥꯏ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯊꯥꯖꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠꯅ ꯍꯥꯏ ꯍꯨꯝꯗꯨꯅ ꯃꯃꯤ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯇꯣꯝꯗ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯠꯇꯅ ꯍꯦꯜꯂꯔꯣꯏ ꯑꯩꯉꯣꯟꯗꯒꯤ ꯐꯖꯕ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯣꯝꯗ ꯃꯣꯃꯣ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯔꯣꯛꯀꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕꯤ ꯑꯁꯤꯒꯤ ꯃꯀꯦ ꯁꯦꯝꯕꯤꯗꯨꯅ ꯊꯥꯗꯣꯏꯁꯅꯥ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯥꯗꯣꯏꯁꯅꯥ ꯂꯥꯏ ꯐꯠꯇꯕꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯗ ꯇꯨꯃꯤꯟꯅ ꯃꯆꯤ ꯑꯃꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯨꯕꯥꯛꯃꯨꯛ ꯆꯥꯎꯕ ꯀꯨꯔꯥꯛ ꯑꯃ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯈꯨꯠꯅ ꯐꯠ ꯂꯥꯎꯅ ꯀꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯔꯥꯛ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯀꯨꯔꯥꯛ ꯑꯗꯨ ꯇꯧꯗꯗꯤ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯁꯥ ꯑꯗꯨꯅ ꯈꯦꯠꯇꯨꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯈꯨꯠꯅ साफꯨ ꯀꯟꯅ ꯀꯟꯊꯣꯔꯛꯄꯗ ꯀꯨꯔꯥꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯔꯝꯃꯤ꯫ ꯀꯨꯔꯥꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯀꯨꯔꯥꯛ ꯑꯗꯨ ꯃꯤ ꯃꯆꯥ ꯀꯨꯔꯥꯛ ꯃꯁꯥ ꯄꯥꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯨꯔꯥꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯨꯔꯥꯛ ꯑꯗꯨꯕꯨ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯍꯥꯞꯇꯨꯅ ꯃꯨꯟꯅ ꯑꯃꯨꯛꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯀꯨꯔꯥꯛ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯋꯥ ꯈꯔꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯥꯗꯣꯏꯁꯅꯥꯅ ꯇꯥꯗꯕꯗꯒꯤ ꯊꯥꯗꯣꯏ ꯃꯅꯥꯀꯣꯡ ꯑꯗꯨ ꯀꯨꯔꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯇꯥꯔꯝꯃꯤ꯫ ꯀꯨꯔꯥꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒꯤ ꯃꯅꯥꯏꯅꯤ꯫ ꯅꯍꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯁꯨ ꯅꯍꯥꯛꯄꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯛꯄ ꯉꯥꯏꯍꯧꯔꯤꯕꯅꯤ"꯫ ꯊꯥꯗꯣꯏꯁꯅꯥꯅ ꯈꯨꯝꯃꯤ, "ꯍꯦ ꯀꯨꯔꯥꯛꯀꯤ ꯃꯤ, ꯅꯍꯥꯛꯀꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ"꯫ "ꯑꯩꯒꯤꯗꯤ ꯊꯥꯗꯣꯏꯁꯅꯥ ꯀꯧꯏ"꯫ ꯀꯨꯔꯥꯛꯀꯤ ꯃꯤ ꯑꯗꯨꯅ, "ꯑꯩꯒꯤꯗꯤ ꯊꯣꯏꯕꯤ ꯍꯥꯏꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯀꯧꯕꯤ"꯫ ꯊꯥꯗꯣꯏꯁꯅꯥꯅ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯣꯏꯕꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯝꯖꯤꯡꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯄꯤꯔꯣꯕ"꯫ ꯊꯣꯏꯕꯤꯅ, "ꯉꯥꯏꯈꯣ, ꯅꯍꯥꯛ ꯑꯗꯨꯝꯅ ꯆꯠꯂꯕꯗꯤ ꯁꯣꯏꯗꯅ ꯐꯥꯔꯅꯤ꯫ ꯆꯤꯡꯂꯥꯒꯤ ꯃꯀꯣꯜ ꯑꯆꯧꯕ ꯑꯃꯁꯨ ꯂꯥꯟꯗꯧꯔꯤꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯋꯥꯏ ꯃꯪꯒꯟ 3 ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯆꯥꯁꯤꯜꯂꯨ"꯫ ꯊꯥꯗꯣꯏꯁꯅꯥꯁꯨ ꯀꯔꯤꯅꯣ ꯐꯥꯎ ꯍꯪꯗꯕꯤ ꯍꯋꯥꯏ ꯃꯪꯒꯟ ꯃꯔꯨ 3 ꯑꯗꯨꯕꯨ ꯆꯥꯁꯤꯜꯂꯤ꯫ ꯃꯗꯨ ꯍꯦꯛ ꯆꯥꯔꯨꯕꯗꯒꯤ ꯊꯥꯗꯣꯏꯁꯅꯥꯁꯨ ꯀꯨꯔꯥꯛꯀꯤ ꯃꯤ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯆꯤ ꯃꯔꯨꯝ ꯌꯦꯡꯗꯨꯅ ꯂꯥꯏ ꯐꯠꯇꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯃꯕꯥꯅꯤ ꯂꯨꯝꯗꯨꯅ ꯑꯁꯨꯝ ꯄꯥꯏꯔꯛꯄꯅ ꯃꯅꯤꯜ ꯉꯥꯛꯇꯅ ꯁꯦꯝꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯅꯤꯜꯒꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯍꯦꯛ ꯄꯥꯏꯁꯤꯟꯕꯒ ꯊꯥꯗꯣꯏꯁꯅꯥ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇꯕꯗꯒꯤ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯐꯖꯕ ꯃꯆꯨ ꯃꯈꯜ ꯀꯌꯥꯒꯤ ꯂꯩꯆꯤꯜꯇꯅ ꯁꯦꯝꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫
ꯃꯍꯥꯛ ꯃꯁꯥ ꯄꯥꯟꯕ ꯃꯤ ꯃꯆꯥ ꯑꯣꯜꯂꯝꯕ ꯑꯗꯨꯁꯨ ꯑꯣꯜꯂꯝꯗ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯁꯥ ꯄꯥꯟꯕ ꯃꯤ ꯃꯆꯥ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫